ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯄꯥꯝꯍꯩꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯒ ꯂꯟꯆꯦꯟꯕꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯂꯟꯆꯦꯟꯕ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡ ꯀꯥꯔꯛꯄꯗ ꯏꯟꯅꯔꯛꯄꯗꯒꯤ ꯄꯥꯝꯍꯩꯕꯒ ꯂꯣꯏꯅꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯅ "ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗꯅ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯩ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯄꯥꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯀꯥꯟꯗ?" ꯄꯥꯝꯍꯩꯕꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ "ꯆꯨꯝꯃꯤ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯛꯄꯗ ꯂꯩꯕꯥꯛꯁꯤꯒꯤ ꯏꯁꯤꯡ ꯊꯨꯝ, ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯃꯠꯇ ꯈꯪꯂꯔꯣꯏ." ꯂꯟꯆꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯨꯅ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ, ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯁꯤ." ꯄꯥꯝꯍꯩꯕꯁꯨ ꯂꯟꯆꯦꯟꯕꯒꯤ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯕ ꯄꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ, ꯑꯗꯨꯅ ꯐꯔꯦ. ꯍꯌꯦꯡꯗꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯁꯤ." "ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ. ꯂꯝꯁꯥꯡ ꯆꯠꯀꯗꯧꯔꯤꯕꯅꯤꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯑꯆꯥ ꯑꯊꯛ ꯁꯦꯝ ꯁꯥꯅꯅꯕ ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯟꯆꯦꯟꯕ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯅ ꯈꯜꯂꯤ, ꯀꯔꯤꯒꯤ ꯑꯆꯥ ꯑꯊꯛ ꯑꯔꯨꯝ ꯑꯔꯨꯝꯕ ꯃꯌꯥꯝ ꯄꯨꯗꯨꯅ ꯏꯁꯥ ꯋꯥꯍꯟꯒꯗꯧꯔꯤꯕꯅꯣ? ꯁꯅꯥ ꯈꯥꯎꯖꯥꯎ ꯈꯔ ꯄꯨꯔꯒ ꯌꯥꯔꯕꯁꯤꯗ꯫ ꯂꯟꯆꯦꯟꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯟꯕ ꯍꯧꯔꯦ꯫ ꯑꯆꯥ ꯑꯊꯛ, ꯏꯁꯤꯡꯅꯆꯤꯡꯕ ꯍꯥꯞꯄ ꯅꯝꯕꯣ ꯑꯃꯁꯨ ꯁꯦꯝꯖꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯝꯍꯩꯕꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯅꯥ ꯈꯥꯎꯖꯥꯎ ꯈꯔ ꯅꯝꯕꯣ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯔꯨꯞ ꯑꯅꯤꯗꯨ ꯌꯨꯝ ꯌꯨꯝꯗꯒꯤ ꯃꯥꯡꯒꯣꯜ ꯅꯤꯔꯛꯂꯕ ꯃꯇꯨꯡꯗ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯥꯝꯍꯩꯕ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯁꯤꯗ ꯎꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ. ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯏꯁꯥꯁꯦ ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯔꯦ." "ꯍꯣꯏ ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ." ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯣꯊꯥꯕ ꯆꯪꯂꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯃꯍꯥꯛꯀꯤ ꯑꯆꯥ ꯑꯊꯛ ꯍꯥꯞꯄ ꯇꯝꯕꯣ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯟ ꯈꯔꯒ ꯑꯊꯨꯝ ꯑꯍꯥꯎ ꯈꯔꯒ ꯄꯨꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯊꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕꯁꯨ ꯆꯥꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯤ ꯑꯆꯥ ꯑꯊꯛꯀꯤ ꯃꯍꯨꯠꯇ ꯁꯅꯥ ꯈꯥꯎꯖꯥꯎ ꯈꯔ ꯑꯗꯨ ꯅꯠꯇꯅ ꯌꯥꯎꯔꯝꯗꯦ꯫ ꯄꯥꯝꯍꯩꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯤꯉꯣꯟꯗꯒꯤ ꯆꯥꯅꯅꯕ ꯅꯤꯔꯒ ꯆꯥꯕꯁꯨ ꯍꯩꯅꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯌꯥꯎꯔꯛꯂꯤꯕ ꯃꯁꯥꯒꯤ ꯁꯅꯥ ꯈꯔꯗꯨ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯥꯅꯕ ꯈꯔꯒ ꯁꯅꯥꯗꯨꯒ ꯑꯣꯟꯅꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯀꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯛꯄꯗ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯟꯆꯦꯟꯕꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯈꯔꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯝꯍꯩꯕꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ, ꯁꯅꯥ ꯈꯥꯎꯖꯥꯎꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯀꯝꯗꯧꯅ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯥ ꯁꯝꯊꯒꯅꯤ?" ꯃꯁꯤ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯅ ꯂꯟꯆꯦꯟꯕꯗꯨ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯄꯨꯡ ꯊꯤꯟꯕ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯤꯜꯂꯤꯕ ꯄꯨꯡ ꯑꯗꯨ ꯁꯨꯔ ꯇꯥꯅ ꯃꯌꯦꯛ ꯅꯥꯏꯅ ꯊꯤꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯂꯟꯆꯦꯟꯕꯅ ꯇꯥꯕꯗ ꯈꯪꯂꯦ꯫ ꯂꯟꯆꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯤꯜꯂꯤꯕ ꯄꯨꯡ ꯑꯁꯦ ꯁꯨꯔ ꯇꯥꯅ ꯊꯤꯟꯗ꯭ꯔꯦꯗꯣ, ꯑꯗꯨꯅꯅꯦ ꯅꯪꯅ ꯊꯤꯜꯂꯤꯕꯗꯣ ꯀꯅꯥꯅꯁꯨ ꯇꯥꯅꯤꯡꯂꯔꯣꯏꯗꯣ." ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯗꯤ ꯁꯛꯈꯪꯗꯕ ꯏꯌꯥꯝꯕ, ꯅꯪꯅ ꯑꯃꯨꯛꯇ ꯇꯝꯕꯤꯒꯦꯔꯥ? ꯑꯩꯕꯨ ꯄꯨꯡ ꯊꯤꯟꯕ ꯑꯃꯨꯛꯇ ꯍꯩꯍꯟꯕꯤꯌꯨ." ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯥꯟꯗꯕꯅ ꯂꯟꯆꯦꯟꯕꯅ ꯄꯥꯝꯍꯩꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯆꯥ ꯑꯊꯛ ꯋꯥꯠꯇꯅꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯡ ꯊꯤꯟꯕ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯂꯧꯁꯤꯡ ꯃꯊꯧꯅꯥ ꯂꯩꯕ, ꯇꯨꯡꯒꯤ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯄꯥꯝꯍꯩꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯄꯪꯂꯩ ꯂꯩꯖꯕ, ꯃꯔꯧꯁꯤꯡ ꯀꯌꯥ ꯂꯩꯖꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫
ꯂꯟꯆꯦꯟꯕꯅ ꯈꯟꯕꯒ ꯇꯧꯕꯒ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯊꯨꯡꯂꯨꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯍꯥꯖꯣꯟ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅ ꯏꯆꯥꯕꯨ ꯄꯨꯡ ꯊꯤꯟꯕꯁꯦ ꯐꯖꯅ ꯇꯝꯕꯤꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ, ꯂꯩꯔꯣ, ꯑꯩꯒꯤꯁꯤꯗ ꯑꯆꯥ ꯑꯊꯛ ꯋꯥꯠꯍꯜꯂꯣꯏ ꯑꯃꯗꯤ ꯑꯋꯥꯃꯟꯁꯨ ꯄꯤꯔꯒꯦ꯫ ꯏꯆꯥ ꯑꯁꯤꯅ ꯍꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯖꯅ ꯇꯥꯛꯄꯤꯔꯣ." ꯃꯍꯥꯖꯣꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯑꯁꯨꯝ ꯇꯧꯅ ꯂꯟꯆꯦꯟꯕꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯡ ꯊꯤꯟꯕ ꯐꯖꯅ ꯇꯥꯛꯄꯤꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯨꯡ ꯊꯤꯟꯕ ꯐꯖꯅ ꯍꯩꯔꯛꯂꯦ꯫ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯂꯟꯆꯦꯟꯕꯁꯨ ꯃꯇꯝ ꯈꯔꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯦ꯫ ꯐꯪꯂꯛꯄ ꯑꯋꯥꯃꯟ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯊꯝꯖꯤꯟꯃꯤꯟꯅꯔꯦ꯫ ꯈꯪꯍꯧꯗꯅ ꯌꯨꯝꯕꯨ ꯃꯍꯥꯖꯣꯟ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯌꯦꯡꯂꯕꯁꯨ ꯂꯥꯏꯑꯣꯡ ꯑꯗꯨ ꯐꯕ ꯉꯝꯗ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯋꯥꯅꯔꯝꯃꯤ꯫ ꯂꯟꯆꯦꯟꯕ, ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯗꯤ ꯃꯄꯥ ꯄꯣꯛꯄ ꯃꯙꯧꯗꯒꯤ ꯇꯝꯖꯍꯧꯕꯅ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕ ꯑꯃꯗꯤ ꯀꯨꯊꯤ ꯌꯦꯡꯕꯁꯨ ꯈꯔ ꯈꯔ ꯍꯩꯖꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯑꯗꯨ ꯀꯔꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯌꯦꯡꯅꯤꯡꯕꯅ ꯄꯥꯝꯍꯩꯕꯒ ꯂꯣꯏꯅꯅ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, "ꯗꯥꯗꯥ, ꯏꯇꯩꯃꯅ ꯅꯥꯔꯤꯕ ꯂꯥꯏꯑꯣꯡ ꯑꯗꯣ ꯀꯔꯝꯅ ꯅꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯏꯇꯩꯃꯒꯤ ꯈꯨꯕꯥꯛ ꯃꯌꯤꯗꯣ ꯑꯗꯨꯒ ꯀꯨꯊꯤ ꯑꯗꯨꯒ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯕ꯫ ꯏꯇꯩꯃꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ." ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, "ꯅꯈꯣꯏꯕꯨ ꯄꯨꯡ ꯊꯤꯟꯕꯗ ꯅꯠꯇꯅ ꯈꯨꯕꯥꯛ ꯃꯌꯤ, ꯀꯨꯊꯤ ꯌꯦꯡꯕꯁꯨ ꯍꯩꯕ꯭ꯔꯅꯦ?" ꯄꯥꯝꯍꯩꯕꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯈꯨꯔꯥ, ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯑꯁꯨꯝꯕ ꯂꯝꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯅꯦ." ꯌꯨꯝꯕꯨ ꯃꯍꯥꯖꯣꯟ ꯑꯗꯨꯁꯨ ꯊꯥꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯀꯨꯊꯤ ꯄꯨꯊꯣꯔꯛꯇꯨꯅ ꯂꯟꯆꯦꯟꯕꯗ ꯄꯤꯔꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯇꯧꯗ ꯀꯨꯊꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯃꯍꯥꯖꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯕꯥꯛ ꯃꯌꯤ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯗ ꯍꯣꯏꯅ ꯌꯨꯝ ꯑꯁꯤ ꯁꯥꯔꯝꯗꯥꯏꯗ ꯌꯦꯡꯕꯤꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯇꯥꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯆꯇ꯭ꯔꯥꯒꯤ ꯍꯦꯛ ꯃꯈꯥꯗ ꯁꯟ ꯑꯁꯤꯕ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯦ." ꯂꯟꯆꯦꯟꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅꯔꯦ꯫ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ "ꯀꯔꯤꯅꯣꯅꯦ, ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗꯕꯨ ꯁꯟ ꯑꯁꯤꯕ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅ, ꯃꯤꯠꯅ ꯈꯣꯡꯅ ꯎꯍꯧꯕꯁꯨ ꯅꯠꯇꯕꯕꯨ." ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯦ ꯄꯥꯈꯪ, ꯄꯪꯍꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ." ꯄꯥꯝꯍꯩꯕꯗꯤ ꯂꯟꯆꯦꯟꯕꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ "ꯑꯁ, ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯉꯥꯎꯔꯕ ꯀꯩꯅꯣ? ꯃꯤꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯑꯁꯤꯗꯕꯨ ꯁꯟ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯁꯤꯕꯣ? ꯏꯕꯥꯅꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯃꯤꯟꯅꯕ ꯁꯣꯏꯗ꯭ꯔꯦꯗ." ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯐꯝꯊꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯔ ꯑꯗꯨꯗ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯁꯟ ꯑꯁꯤꯕ ꯑꯗꯣ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯑꯅꯥꯕꯁꯦ ꯁꯨꯡꯐ ꯐꯔꯔꯣꯏ꯫ ꯁꯟ ꯑꯁꯤꯕꯁꯦ ꯖꯇ꯭ꯔꯥ ꯐꯨꯛꯇꯣꯛꯂꯒ ꯂꯧꯊꯣꯛꯂꯕ ꯃꯇꯝꯗ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅ ꯐꯒꯠꯂꯛꯀꯅꯤ." ꯌꯨꯝꯕꯨ ꯑꯗꯨ ꯆꯤꯡꯅꯔꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯒꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯖꯇ꯭ꯔꯥ ꯑꯁꯤ ꯐꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯒꯦ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯟ ꯑꯁꯤꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤꯗꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯋꯥꯔꯛꯀꯅꯤ." ꯄꯥꯝꯍꯩꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯕꯥꯅꯤꯃꯛ ꯄꯨꯂꯞ ꯁꯤꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯂꯟꯆꯦꯟꯕ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯑꯩꯕꯨ ꯊꯥꯖꯧ, ꯁꯣꯏꯗꯅ ꯁꯟ ꯑꯁꯤꯕ ꯑꯃ ꯂꯩꯔꯝꯒꯅꯤ." ꯌꯨꯝꯕꯨ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯟꯆꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯒꯅꯤ, ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ." ꯈꯨꯗꯛꯇ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯈꯔ ꯅꯦꯛꯂꯨꯔꯒ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯖꯇ꯭ꯔꯥ ꯑꯗꯨ ꯐꯨꯛꯇꯣꯛꯅꯕ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯡ ꯑꯃꯃꯨꯛ ꯂꯦꯞꯇꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯁꯟ ꯑꯁꯤꯕꯒꯤ ꯁꯔꯨ ꯈꯔ ꯎꯕ ꯐꯪꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯇꯧꯕ ꯌꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯏ, "ꯂꯩꯔꯦ ꯂꯩꯔꯦ, ꯃꯌꯥꯝ ꯐꯪꯂꯦ, ꯁꯟꯒꯤ ꯁꯔꯨ ꯃꯥꯟꯕ ꯈꯔ." ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯅꯨꯡꯗꯒꯤ ꯁꯟꯒꯤ ꯁꯔꯨ ꯑꯗꯨ ꯁꯠꯀꯠꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯎꯠꯂꯛꯏ꯫
ꯄꯥꯝꯍꯩꯕꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯑꯍꯛꯄ ꯆꯩꯔꯥꯛꯇꯤ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯃꯇꯥꯎ ꯂꯟꯆꯦꯟꯕꯕꯨ ꯍꯔꯥꯎꯃꯟꯕꯗꯒꯤ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯁꯟ ꯑꯁꯤꯕ ꯑꯗꯨꯒꯤ ꯁꯔꯨ ꯃꯌꯥꯝ ꯑꯗꯨ ꯂꯧꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯁꯨ ꯑꯅꯥꯕ ꯌꯥꯝꯅ ꯊꯨꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯝꯕꯨ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯟꯆꯦꯟꯕꯕꯨ ꯊꯥꯒꯠꯇꯨꯅ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯗꯤ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯂꯟꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯖꯣꯟ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯄꯨꯡ ꯊꯤꯟꯕ ꯇꯝꯕꯤꯗꯨꯅ ꯑꯃꯗꯤ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯂꯒ ꯃꯈꯣꯏ ꯁꯦꯜ ꯈꯔꯗꯤ ꯃꯔꯥꯡ ꯀꯥꯏꯖꯔꯛꯂꯦ꯫ ꯁꯦꯜ तानबगी थबक्ति अनंबना लंचेनबगी मथौ ओइरम्मि। पामहैबदि सुमनतगी पुसलक्लिबा सेल अदु मसिंग थीबना मागी मथौ ओइरम्मि। मसिना मरम ओइरगा लंचेनबा नोंगु मतोमता लैरिङैदा वखल खलक्लम्मि। अैगी इताउसे असुमना सुम अैगा लैरदि मा सेल तानबगी अवाबसे खंगलरोय। लैता लाइरगी अवाबसु अमता खंगलरोय। खोंचत असे मसिगुम्बा मयाम असे खंगननबा लाक्पनि। अथुबा मतमदा अैखोय अनी लंबी तोंगानदबा याररोय। वखल असिगा लोइनना लंचेनबा मखोय अनीना लैरिबा युम अदुदा थुना लाखि। तुमदुना लैरमलिबा पामहैबबु मसा नोमदुना हौदोरई। इताउ राजकुमार हौगलो नुमिसु तारकदौरे हौगलोसे वा खरा तानदबा याद्रे अैखोय अनी। पामहैबसु ममित नोइरगा तुमलंबदगी हौगलक्तुना फम्मि अदुगा खोमलई। करी लैरि इताउ अैखोय अनी मफम असिदा असुम सांगना लैथरगदि इबानिना लाक्लिबा खोंचत असे मपुंग फागदबा मानद्रे। अदुना मफम असे थादोक्लगा खोंचत असे मखा ताननबा तौरसे। पामहैबा लंचेनबगी वा खरा अदु तारबा मतुंगदा ngaiहक वखल तौरबा मतुंग खोमलई। होय फरे इताउ अदुदि मफम असे थादोक्नबा सेम सारसे। लंचेनबना वा मखा तारई। हदक्ति अैखोय अनी पुन्ना चलगुमसे। नंगना माइकई अमदा चलो अैना माइकई अमदा हाइख्रगे। पुन्ना चलबदि खोंचत असे मतम यामना कुइना चंगलगनि। अदुना नंगना यौरुबा लम अैना यौरुबा लम अदुगी मरमदने अैखोय अनीना पुन्ना अैखोयगी लेबाकदा थेंगनरबा कांदा पाउदमनसे। पामहैबसु हराव अदुम याथोख्रे मताउगी वा अदुदा। मथंगी नुमित्ता मखोय अनी युम अदुगी मियोइसिंग अदुदा बिदाय पिरमलबा मतुंगदा युम अदुदगी थोरक्ले। लंबीदा सुम लाक्मिनबदा लमलोंग अहुम फांगबा लंबी अमा थेंगनरे। मदु उबदा लंचेनबदा हाइरई। इताउ राजकुमार मफम असिदगी अैखोय अनीसु लंबी तोंगाना चलसि। येटलोमगी लंबीदना नंगना चटख्रो अैना ओइरोमगी सिदा चखरगे। होय फरे इताउ लंबी खाइदोंनख्रसि इबानिसु। इताउ अैखोय अनीना लंबी खाइदोंनद्रिङैदा उ पाम्बी अममम थारमसे इताउ। खोंचत असे लोइरगा हलक्पदा उ पाम्बी असिगी फिबमना करमना लैरि हाइबदो खंगननबा खुदम मोहेनसिदो। पामहैबना खोमलई। अदुदि इताउ इसाना थारमबा उ पाम्बी असिना मना पोंगना फजना हौरमलबदि नुंगाइना लैरि हाइबगी खुदम मोहेलसे। अदुगा उ असिना कंगदुना लैरमलबदि अवाबा नंगले खंगनबगी खुदम मोहेलसे। वाफम असिदा यानरदुना मताउ अनिदु उ पाम्बी अममम थारमलगा लंबी अदु खाइनखिरमे। असुम तौना लंचेनबना ओइरोमगी लंबी अदुदा सुम लाक्पदा सुक्लबा उमंग अमा तारक्लमे। नुमितना तारमदाइगी नोंचुपलोमदा असुम हाइथरक्पा मतम अदुदा पुखरी अमगी मनाक्ता नुपी अमगी सबानदा फजरबा मसम अदु थादोक्तुना इरुजदुना लैरमबा अदु लंचेनबना थाबना उरमे। नुपी अदुना महाकी फजरबा समलांग अदु हाइगतुना पुंखतख्रे। सम अदुना खुमजिल्लंबा नुपी अदुगी सक्तम अदु फजना उबा ngamle। कोइराउनरबी मिट्सना पिक्तक तुमतक पालिबा नातोन ngangleinabी चिनबाल अमदी खजाई असुकी मतक फजरबी नुपी अमगी माइथोंगनी। लापतकना लेबलिबा लंचेनबा नुपी अदु उरुबदा नुपी अदुगी फजबा अदुदा ngauखिरमे। मतोमता मचिनदा सोंजबा हौरई। असुक निंथीजबी नुपी असिदी सुक्लबा उमंग असिदा करमना लैरमलिबा। असुमना मचिनदा सोलिङै नुपी अदु हौगतलगा इसोंसोंना हौरिबा मोंसोंग अदुगी माइकैदा असुम चंखिरमे। लंचेनबसो हाथु नुपी अदुना चंख्रिबा माइकै अदुदा तानरक्लमे। असुम नुपी अदुगी मतुंग इनरक्पना सुक्लबा उमंग अमदा चंगलमे। लंचेनबना कोयेंग येंगदुना सुरुंग अदुगी अकोइबगी फिबम अदुबु येंगले। लैरमलिबा सुरुंग अदु इचिक चिई
ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯨꯔꯨꯡ ꯑꯃꯗꯤ ꯑꯣꯏ꯫ ꯃꯌꯥꯏꯗ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ-ꯅꯥꯛꯇꯁꯨ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯁꯥ ꯉꯥ ꯖꯤꯕꯁꯤꯡꯒꯤ ꯁꯔꯨ ꯁꯔꯥꯡ ꯃꯥꯟꯕ ꯈꯔꯁꯨ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯟꯆꯦꯟꯕ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯑꯁ, ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯩꯅ ꯆꯪꯂꯛꯂꯤꯕꯁꯤꯅ? ꯉꯁꯥꯏ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ? ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯈꯨꯝꯂꯛꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯆꯪꯂꯛꯂꯤꯕꯅꯣ? ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯃꯔꯝ ꯂꯩꯇ꯭ꯔꯕꯗꯤ ꯊꯨꯅ ꯍꯟꯈ꯭ꯔꯣ꯫ ꯂꯟꯆꯦꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯃꯥꯅ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯈ꯭ꯔꯣꯅ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯇꯥꯔꯦ꯫ ꯋꯥ ꯈꯔ ꯑꯁꯤ ꯇꯥꯕꯗ ꯂꯟꯆꯦꯟꯕ ꯏꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯀꯔꯝꯕ ꯍꯤꯡꯆꯥꯕꯤ? ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯑꯃꯗ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗꯦ꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯔꯥꯞꯄꯗ ꯁꯦꯛꯄꯤꯅ ꯈꯣꯡꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯒ ꯅꯨꯄꯤ ꯑꯗꯨꯅ ꯂꯟꯆꯦꯟꯕꯕꯨ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯅꯅꯕ ꯍꯥꯏꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯟꯆꯦꯟꯕ ꯎꯄꯥꯏ ꯂꯩꯇ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯍꯦꯛ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯏꯔꯨꯞꯇꯨꯅ ꯂꯣꯠꯈꯤꯕꯒ ꯃꯁꯥ ꯃꯔꯦꯡ パンꯕ, ꯃꯤꯗꯤ ꯃꯥꯟꯕ, ꯃꯤꯗꯤ ꯅꯠꯇꯕ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯃꯥꯟꯕ ꯑꯃ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯨꯔꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯧꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡꯒꯤ ꯃꯅꯝ ꯅꯝꯃꯤ꯫ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯌꯨ? ꯅꯨꯄꯤ ꯑꯗꯨꯅ ꯍꯩꯁꯤꯡꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯥꯛꯇꯤꯌꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯆꯪꯂꯛꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡꯒꯤ ꯃꯅꯝ ꯅꯝꯕꯤꯔꯤꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯆꯪꯂꯛꯄ ꯂꯩꯇꯤꯌꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯂꯨꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯨꯞꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯌꯣꯡ ꯑꯣꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛꯇ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯥ ꯃꯔꯦꯡ ꯑꯗꯨ ꯐꯟꯗꯣꯛꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯌꯦꯠꯂꯣꯝꯗꯒꯤ ꯂꯟꯆꯦꯟꯕꯅ ꯏꯔꯨꯞꯇꯨꯅ ꯂꯣꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯂꯨꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯨꯞꯂꯨꯔꯕ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯁꯕꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯦ? ꯅꯪꯕꯨ ꯃꯤꯔꯣ ꯌꯣꯡꯂꯣ? ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯟꯆꯦꯟꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯍꯤꯌꯥꯏꯅꯨ ꯀꯧꯏ꯫ ꯅꯣꯡꯄꯣꯛ ꯈꯨꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯅꯍꯥꯛꯅ ꯉꯔꯥꯡ ꯑꯍꯤꯡ ꯎꯈꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯩꯕꯨꯅ ꯃꯥꯅ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯊꯝꯕꯤꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯌꯦꯠꯀꯤ ꯃꯤ ꯑꯣꯟꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯨꯞꯍꯜꯂꯒ ꯃꯤ ꯑꯣꯜꯍꯜꯂꯒ ꯊꯝꯕꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯣꯏꯔꯣꯝꯒꯤ ꯌꯣꯡ ꯑꯣꯟꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯨꯞꯍꯜꯂꯒ ꯌꯣꯡ ꯑꯣꯜꯍꯜꯂꯒ ꯊꯝꯕꯤ꯫ ꯂꯟꯆꯦꯟꯕ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯍꯤꯌꯥꯏꯅꯨ, ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯎꯖꯈꯤꯕꯅꯤ꯫ ꯅꯪꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯏꯅꯔꯛꯄꯗꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗꯁꯨ ꯇꯥꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯩ ꯅꯪꯕꯨ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯈꯔ ꯑꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯍꯤꯌꯥꯏꯅꯨ ꯂꯟꯆꯦꯟꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯊꯨꯝꯍꯜꯂꯤꯕ ꯑꯗꯨ ꯇꯩꯊꯣꯛꯂꯒ
ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯂꯟꯆꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯤꯡꯆꯥꯕꯤ ꯑꯁꯦ, ꯅꯪꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯅꯪꯅ ꯍꯥꯏꯕꯁꯨ ꯈꯔꯗꯤ ꯇꯥꯔꯝꯒꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯪꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯃꯥ ꯁꯤꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯅꯕ ꯇꯧꯔꯣ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩꯅ ꯇꯧꯔꯒꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯕꯨ ꯀꯟꯕꯤꯕ ꯃꯤ ꯑꯃꯗꯤ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯍꯣꯏ ꯐꯔꯦ, ꯑꯩꯅ ꯎꯄꯥꯏ ꯑꯃ ꯊꯤꯔꯒ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯗꯨꯕꯨ ꯅꯪ ꯆꯦꯛꯁꯤꯜꯂꯣ, ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯔꯛꯂꯕ ꯌꯥꯝꯅ ꯁꯤꯡꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯂꯟꯆꯦꯟꯕ ꯃꯤ ꯑꯣꯟꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯅꯤ꯫ ꯃꯈꯨꯠ ꯌꯦꯠꯇ ꯃꯤꯒꯤ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯔꯒ ꯑꯣꯏꯒꯤ ꯈꯨꯠꯇꯅ ꯂꯐꯣꯏ ꯆꯔꯣꯡ ꯑꯃ ꯄꯥꯏꯔꯒ ꯃꯌꯥ ꯑꯁꯥꯡꯕ ꯆꯔꯣꯡ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥ, ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡꯒꯤ ꯃꯅꯝ ꯑꯗꯨꯃꯛ ꯅꯝꯃꯤꯗ꯫ ꯀꯅꯥ ꯀꯅꯥ ꯂꯥꯛꯑꯝꯃꯤ? ꯀꯅꯥ ꯆꯪꯂꯛꯂꯝꯃꯤ? ꯍꯤꯌꯥꯏꯅꯨꯁꯨ ꯃꯃꯥꯡꯗ ꯃꯥꯅ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯄꯤꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯊꯥꯖꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯑꯃꯗ ꯄꯥꯏꯔꯛꯂꯤꯕ ꯂꯐꯣꯏ ꯆꯔꯣꯡ ꯑꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥ, ꯉꯁꯤꯗꯤ ꯌꯣꯡ ꯑꯣꯟꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯗ꯭ꯔꯤꯉꯩꯗ ꯂꯐꯣꯏ ꯑꯁꯤ ꯆꯥꯖꯔꯣ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯍꯪꯒꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯎꯠꯇꯅ ꯂꯐꯣꯏ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯤ ꯃꯈꯨꯠ ꯑꯗꯨ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯅ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ, ꯏꯃꯥ ꯍꯤꯡꯆꯥꯕꯤ, ꯉꯁꯤ ꯅꯆꯥ ꯋꯥ ꯈꯔ ꯍꯪꯖꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯔꯨ ꯑꯃ ꯁꯥꯏꯅ ꯁꯥꯏꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯋꯥꯅꯣ ꯍꯪꯉꯨ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥ ꯍꯤꯡꯆꯥꯕꯤꯗꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅꯁꯨ ꯂꯩꯔꯛꯂꯦꯗꯣ, ꯎꯃꯣꯔꯒꯤ ꯃꯄꯣꯛꯀ ꯆꯞ ꯃꯥꯟꯅꯔꯦꯗꯣ꯫ ꯏꯃꯥ ꯍꯤꯡꯆꯥꯕꯤꯁꯦ ꯁꯤꯕ ꯁꯨꯛꯅꯥꯏ ꯅꯥꯔꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯏꯃꯥ ꯍꯤꯡꯆꯥꯕꯤ? ꯍꯤꯡꯆꯥꯕꯤꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯅꯪꯁꯦ ꯑꯩꯅ ꯆꯥꯒꯦ, ꯅꯁꯛ ꯅꯇꯧ ꯐꯖꯕꯒꯤ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅꯅꯦ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯕ ꯉꯝꯗꯕꯤꯗ ꯂꯩꯔꯦꯗꯣ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯎꯃꯣꯔ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ 4-5 ꯑꯁꯦ ꯍꯦꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ, ꯑꯁꯦꯡꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯅꯠꯇꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯅꯠꯇꯦ, ꯁꯤꯗꯤ ꯑꯩꯒꯤ ꯀꯌꯥꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯗꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯁꯪꯂꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯜꯂꯤꯕ ꯆꯐꯨ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯌꯥꯠꯁꯤꯡ ꯑꯁꯤꯅ ꯃꯩ ꯆꯥꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯩ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯅ ꯌꯣꯡ ꯑꯣꯜꯍꯟꯕ ꯃꯇꯨꯡ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕ ꯌꯦꯡꯕ ꯌꯥꯔꯣꯏ, ꯌꯦꯡꯂꯕꯁꯨ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯆꯐꯨ ꯑꯁꯤꯕꯨ ꯁꯪꯂꯒ ꯊꯝꯕ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯤꯌꯥꯏꯅꯨꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯁꯦ ꯉꯁꯤꯗꯒꯤ ꯅꯆꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯆꯔꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯍꯤꯡ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯤ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯔꯒ ꯃꯤ ꯑꯣꯜꯂꯒ ꯀꯥꯈꯠꯂꯛꯂꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯇꯝꯗꯨꯅ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯂꯟꯆꯦꯟꯕꯁꯨ ꯈꯪꯂꯦ꯫
ꯍꯤꯡꯆꯥꯕꯤ ꯍꯥꯠꯄꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯒꯤ ꯎꯅꯥ ꯁꯤꯡ ꯑꯀꯪꯕ ꯀꯌꯥ ꯈꯨꯟꯖꯤꯜꯂꯨꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯋꯥꯡꯂꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯀꯥꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯅꯦꯝꯅ ꯌꯥꯜꯂꯤꯕ ꯆꯐꯨ ꯑꯗꯨ ꯐꯖꯅ ꯂꯧꯊꯣꯛꯂꯦ꯫ ꯃꯅꯤꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯂꯟꯆꯦꯟꯕꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯡꯊꯔꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯅ ꯃꯩ ꯍꯧꯒꯠꯂꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯥꯗꯔꯛꯂꯦ꯫ ꯃꯊꯪ ꯈꯔ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯌꯥꯜꯂꯤꯕ ꯆꯐꯨ ꯑꯃꯃꯨꯛ ꯂꯧꯊꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯥꯎꯔꯝꯂꯦ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯩ ꯍꯧꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯪꯊꯔꯛꯂꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯩ ꯁꯦꯝꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨꯕꯨ ꯎꯠ ꯑꯣꯟꯅꯅꯕ ꯃꯩ ꯊꯥꯔꯤ꯫ ꯃꯊꯪꯗ ꯈꯔ ꯋꯥꯡꯅ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯌꯥꯟꯗꯨꯅ ꯂꯩꯕ ꯆꯐꯨ ꯑꯗꯨ ꯄꯥꯏꯔꯨꯕꯗ ꯅꯤꯛꯂꯛꯏ꯫ ꯑꯁꯣꯝꯗ ꯃꯥꯏꯀꯩ ꯑꯃꯗ ꯄꯥꯏꯔꯒ ꯃꯆꯤꯟꯖꯥꯛ ꯊꯤꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯁꯥꯅꯤꯜ ꯑꯃ ꯐꯪꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡ ꯊꯤꯔꯝꯂꯅꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯈꯣꯡ ꯈꯣꯡꯗꯨꯅ ꯁꯨꯔꯨꯡ ꯇꯝꯅ ꯄꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯂꯟꯆꯦꯟꯕꯅ ꯄꯥꯏꯔꯨꯕꯗ ꯅꯤꯛꯂꯛꯂꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯅꯥꯀꯣꯡ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯂꯒ ꯍꯤꯌꯥꯏꯅꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯃꯥꯒꯤ ꯀꯌꯥꯠꯁꯤꯡ ꯑꯗꯣ ꯊꯨꯅ ꯃꯩ ꯌꯥꯡꯈꯠꯅꯕ ꯍꯣꯠꯅꯧ꯫ ꯍꯤꯡꯆꯥꯕꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯁꯣꯏꯗꯅ ꯄꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯊꯨꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯅꯅꯕ ꯃꯩꯖꯥꯎ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯞꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯍꯤꯌꯥꯏꯅꯨꯅ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ ꯍꯤꯡꯆꯥꯕꯤꯁꯦ ꯁꯣꯝꯗ ꯂꯥꯛꯑ ꯃꯥꯜꯂꯦ꯫ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯒꯅꯤ ꯉꯁꯤꯗꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯎꯊꯛꯇꯒꯤ ꯂꯥꯎꯊꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯝꯗꯧꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ? ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯁꯦ, ꯃꯁꯤꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯤ ꯇꯨꯝꯅꯅꯕ ꯃꯩ ꯊꯥꯔꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯎꯊꯛꯇꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯪꯊꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯀꯞꯄ ꯂꯦꯞꯂꯒ ꯃꯩ ꯑꯗꯨ ꯊꯨꯅ ꯆꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯑꯁꯥꯎꯕ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯃꯩ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯁꯨ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯂꯩꯇꯕ ꯑꯁꯣꯟꯕ ꯃꯤꯑꯣꯏꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯕ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯒ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯕ ꯈꯪꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯤꯡꯅ ꯊꯝꯂꯣꯏ, ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯒꯦ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯗꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯦꯞꯂꯒ ꯁꯤꯔꯒꯦ ꯃꯇꯥꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯌꯥꯝꯅ ꯊꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯁꯥꯗ ꯌꯦꯞꯂꯤꯕ ꯊꯧꯔꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯂꯟꯆꯦꯟꯕꯅ ꯃꯥꯒꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯅꯥꯝꯃ ꯇꯠꯈ꯭ꯔꯦ꯫ ꯃꯁꯥ ꯅꯥꯝꯃ ꯇꯠꯄꯒꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯍꯤꯌꯥꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯂꯦꯞꯄꯒ ꯂꯩꯔꯅꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯁꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯅꯅꯕ ꯑꯃꯨꯛꯇ ꯃꯩꯁꯦ ꯐꯖꯅ ꯁꯦꯝꯃꯨ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯔꯪ ꯑꯃꯗ ꯇꯧꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯑꯅꯝꯕꯅ ꯑꯃꯠꯇ ꯌꯥꯎꯁꯜꯂꯛꯇ꯭ꯔꯕꯅꯤ, ꯃꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯀꯌꯥ ꯑꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕ ꯍꯧꯔꯛꯄꯗꯒꯤ꯫ ꯂꯟꯆꯦꯟꯕꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯊꯧꯔꯥꯡꯕ ꯈꯪꯒꯅꯤ꯫ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯅꯪꯕꯨ ꯆꯥꯕ ꯉꯝꯕ ꯍꯤꯡꯆꯥꯕꯤꯅꯤ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯟꯆꯦꯟꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯊꯧꯔꯕ ꯃꯈꯨꯖꯤꯟ ꯑꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯄꯥꯝꯕꯣꯝꯗ ꯈꯣꯠꯊꯔꯛꯏ꯫ ꯂꯟꯆꯦꯟꯕꯁꯨ ꯑꯅꯥꯕ ꯑꯗꯨꯕꯨ ꯈꯥꯡꯂꯒ ꯊꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯩꯅꯨꯡꯗ ꯊꯥꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯎꯠ ꯍꯦꯛ ꯑꯣꯟꯈꯤꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯂꯟꯆꯦꯟꯕꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯐꯤ ꯃꯆꯦꯠ ꯑꯃꯅ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯇꯣꯝꯇ ꯃꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯑꯃꯗꯤ ꯄꯣꯛꯆꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯟꯆꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯒꯤ ꯈꯣꯡꯆꯠꯇꯨ ꯌꯥꯎꯔꯒ ꯂꯦꯞꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯗꯥꯏ ꯃꯇꯝꯗ ꯂꯟꯆꯦꯟꯕꯅ ꯃꯤ ꯑꯃꯗꯤ ꯌꯣꯡ ꯑꯣꯟꯅꯅꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯈꯔ ꯁꯣꯛꯂꯒ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯌꯦꯠꯂꯣꯝꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯈꯔ ꯑꯃꯒ ꯑꯃꯒ ꯈꯠꯅꯕꯒꯤ ꯃꯑꯣꯡꯗ
ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯨꯔꯦ꯫ ꯃꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯅꯨꯄꯥ ꯈꯔꯅ ꯉꯥꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨꯝꯗ ꯆꯪꯁꯤꯜꯂꯦ꯫ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯈꯨꯗꯣꯞ ꯑꯁꯦ ꯑꯩꯅ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ꯫ ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯦ? ꯇꯥꯆꯧꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯒ ꯇꯥꯆꯧꯗ ꯂꯩꯈ꯭ꯔꯕꯗꯤ ꯄꯨꯊꯣꯛꯂꯛꯂꯔꯣꯏ, ꯅꯊꯟꯇꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯗꯣꯏꯅꯤ꯫ ꯑꯗꯨ ꯎꯕꯗ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯤ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯈꯨꯗꯣꯞ ꯑꯁꯦ ꯄꯥꯕꯨꯡꯅ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯝꯕ ꯅꯪꯒꯤ ꯑꯣꯏꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯃꯁꯤꯗ ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯌꯦꯠꯄꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯈꯨꯠ ꯌꯥꯎꯅꯗꯦꯗ ꯈꯛ ꯉꯥꯏꯔꯦ꯫ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯗꯨꯅ ꯈꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯨꯟꯅꯔꯤꯕ ꯈꯨꯗꯣꯞꯇꯣ ꯑꯆꯝꯕ ꯅꯠꯇꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯊꯣꯛꯍꯟꯅꯤꯡꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯍꯟꯕ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄꯅ ꯍꯤꯡꯂꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯗꯣꯞꯅꯤ꯫ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛꯇ ꯑꯣꯏꯅꯤꯡꯕꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯤꯕꯅꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯈꯔ ꯑꯗꯨ ꯇꯥꯕꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯂꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯁꯨ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯠꯇ ꯌꯥꯎꯕ ꯃꯥꯟꯗꯦ꯫ ꯃꯈꯣꯏꯅ ꯃꯨꯟꯅꯔꯝꯂꯤꯕ ꯈꯨꯗꯣꯞ ꯑꯁꯦ ꯃꯒꯨꯟ ꯂꯩꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯈꯨꯗꯣꯞ ꯑꯁꯦ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯄꯥꯏꯁꯤꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯥꯝꯍꯩꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ ꯑꯍꯨꯝꯅ ꯉꯁꯥꯏꯗꯒꯤ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯥꯖꯔꯦ"꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯅ ꯍꯩꯁꯤꯡꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩ ꯏꯁꯥꯃꯛ ꯊꯪꯅꯕ ꯂꯝ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯏꯌꯥꯝꯕ ꯑꯍꯨꯝꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯇꯥꯛꯅꯅꯕ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ"꯫ ꯑꯄꯪꯕ ꯂꯧꯁꯤꯡ ꯂꯩꯇꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯪꯁꯤꯟꯅꯔꯒ ꯋꯥ ꯑꯃꯨꯛ ꯈꯟꯅꯩ꯫ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯗꯣꯞꯀꯤ ꯋꯥꯐꯝ ꯑꯁꯦ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯍꯦꯛꯇ ꯂꯦꯞꯍꯜꯂꯁꯤ꯫ ꯃꯥꯅ ꯂꯧꯔꯛꯄ ꯋꯥꯌꯦꯜ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯝꯍꯩꯕꯒꯤ ꯋꯥꯌꯦꯜ ꯑꯗꯨꯅ ꯑꯔꯣꯏꯕ ꯕꯤꯆꯥꯔ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯁꯨ ꯑꯈꯪ ꯑꯍꯩ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯌꯥꯝꯕꯁꯦ, ꯈꯨꯗꯣꯞ ꯑꯁꯦ ꯃꯁꯤꯗ ꯅꯛꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯁꯤꯗ ꯊꯥꯗꯔꯒꯦ ꯑꯩꯅ"꯫ ꯋꯥꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯈꯨꯗꯣꯞ ꯑꯁꯤ ꯃꯥꯡꯕ ꯌꯥꯕ ꯈꯨꯗꯣꯞ ꯅꯠꯇꯦꯅꯦ"꯫ "ꯏꯌꯥꯝꯕ, ꯈꯨꯗꯣꯞ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯍꯥꯏꯕ ꯅꯠꯆꯗꯦ꯫ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯕꯅꯤꯅ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯔꯕꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯎꯒꯗꯧꯔꯤꯕꯅꯤ"꯫ ꯑꯄꯪꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯄꯥꯝꯍꯩꯕꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯝꯍꯩꯕꯅ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅ ꯈꯨꯠꯇ ꯁꯤꯖꯔꯛꯄ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯒ ꯑꯣꯟꯊꯣꯛꯅꯔꯒ ꯌꯥꯏꯑꯣꯏꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯥꯅ ꯁꯤꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ ꯃꯌꯥꯝ ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ"꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯂꯣꯏꯔꯦ ꯏꯅꯥꯎ, ꯂꯪꯊꯔꯛꯄ ꯌꯥꯔꯒꯅꯤ"꯫ ꯄꯥꯝꯍꯩꯕꯁꯨ ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯛ ꯄꯨꯈ꯭ꯔꯤꯗ ꯇꯥꯈ꯭ꯔꯦ ꯈꯪꯕꯒ ꯑꯄꯪꯕ ꯃꯆꯤन ꯃꯅꯥꯎ ꯑꯍꯨम ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯈꯥꯏꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯄꯥꯝꯍꯩꯕꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ, "ꯏꯌꯥꯝꯕ ꯑꯍꯨꯝ, ꯈꯨꯗꯣꯞ ꯑꯗꯨ ꯁꯣꯏꯗꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯐꯪꯂꯒꯅꯤ꯫ ꯊꯤꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ, ꯐꯪꯅꯕ ꯊꯤꯕꯤꯍꯧꯔꯣ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯄꯥꯝꯍꯩꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯏ, "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎ, ꯈꯨꯗꯣꯞ ꯑꯁꯦ ꯐꯪꯅꯅꯕ ꯊꯤꯖꯍꯧꯔꯒꯦ"꯫ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯝꯍꯩꯕ ꯃꯤ ꯌꯥꯝꯅꯁꯨ ꯇꯥꯗꯕ ꯂꯩꯕꯥꯛ ꯑꯃ ꯊꯨꯡꯂꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕꯤ ꯑꯃꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯁꯤꯡ ꯈꯥꯏꯅꯅꯕ ꯃꯈꯨꯠ ꯅꯤꯛꯂꯒ ꯁꯤꯡꯖꯪ ꯃꯆꯥ ꯑꯗꯨ ꯄꯥꯏꯔꯒ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯥꯝꯍꯩꯕꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯅꯁꯨ ꯁꯤꯡ ꯑꯁꯤ ꯈꯥꯏꯕꯤꯔꯒꯦ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯗꯒꯤ ꯁꯤꯡꯖꯪ ꯃꯆꯥ ꯑꯗꯨ ꯂꯧꯔꯒ ꯁꯤꯡ ꯈꯥꯏꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯄꯥꯝꯍꯩꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯁꯤꯡ ꯈꯔ ꯑꯗꯨ ꯈꯥꯏꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯄꯥꯝꯍꯩꯕꯗ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ,
ꯅꯪꯗꯤ ꯂꯝꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯀꯔꯝꯕ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯅꯪꯕꯣ ꯄꯥꯝꯍꯩꯕꯁꯨ ꯈꯨꯝꯂꯛꯏ ꯏꯕꯣ ꯑꯩ ꯑꯔꯥꯞꯄ ꯂꯝ ꯑꯃꯗꯒꯤ ꯁꯨꯝ ꯀꯣꯏꯖꯔꯛꯄꯅꯦ ꯄꯥꯝꯍꯩꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤꯗ ꯑꯍꯤꯡ ꯑꯁꯤ ꯂꯩꯔꯣ ꯏꯕꯨꯡꯉꯣ ꯃꯝꯁꯤꯜꯂꯛꯂꯦ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯤꯔꯛꯂꯔꯣꯏ ꯄꯥꯝꯍꯩꯕꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯗꯨ ꯂꯩꯔꯒꯦ ꯈꯜꯂꯦ ꯑꯍꯜ ꯑꯗꯨ ꯃꯊꯟꯇ ꯁꯨꯔꯒ ꯆꯥꯖꯕ ꯑꯃ ꯑꯣꯏꯕꯅ ꯄꯥꯝꯍꯩꯕꯒꯤ ꯆꯦꯡ ꯁꯔꯨꯛꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯅꯤꯅ ꯃꯥꯒꯤ ꯑతిꯊꯤ ꯑꯣꯏꯔꯕꯅꯤꯅ ꯃꯤ ꯑꯗꯨꯁꯨ ꯆꯔꯥ ꯍꯦꯜꯍꯟꯅꯤꯡꯗꯕꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯣꯡꯂꯒ ꯊꯤꯗꯣꯛꯂꯒ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯛꯏ ꯄꯥꯝꯍꯩꯕꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯃꯥꯅ ꯆꯥꯒꯗꯧꯔꯦ ꯈꯪꯗꯕꯅ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯍꯜ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯩ ꯇꯤꯛꯇꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯆꯥꯛ ꯆꯥꯈꯤꯕꯁꯨ ꯎꯈꯤꯗꯕꯅꯤꯅ ꯄꯥꯝꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯑꯍꯜ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯛꯂꯤꯕ ꯑꯄꯪꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯒꯤ ꯍꯨꯗꯨꯅ ꯄꯨꯔꯛꯈꯤꯕ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯂꯛꯂꯦ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯔꯒ ꯄꯥꯝꯍꯩꯕꯅ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯍꯦ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯆꯥ ꯑꯊꯛ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯈꯨꯗꯛ ꯑꯁꯤꯗ ꯊꯣꯛ ꯈꯨꯗꯛ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯌꯦꯡꯕꯗ ꯊꯃꯣꯏ ꯄꯦꯟꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯦ ꯑꯍꯜ ꯑꯗꯨꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯏꯄꯥ ꯄꯥꯈꯠꯅ ꯄꯥꯝꯍꯩꯕꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯁꯨꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯊꯕꯛꯂ ꯃꯁꯤꯕꯨ ꯀꯔꯤ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯂꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯁꯤꯗꯤ ꯄꯥꯝꯍꯩꯕꯁꯨ ꯆꯝꯅ ꯈꯨꯝꯂꯛꯏ ꯏꯕꯣ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯄꯥꯜꯅꯅꯤ ꯊꯣꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯁꯦ ꯄꯥꯈꯠꯄꯤꯒꯅꯨ ꯈꯨꯗꯣꯞ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯒ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯦ ꯄꯥꯝꯍꯩꯕꯁꯨ ꯃꯇꯝ ꯈꯔꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯂꯩꯊꯣꯛꯂꯦ ꯆꯌꯣꯜ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯄꯥꯝꯍꯩꯕꯅ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯐꯤꯖꯦꯠ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯄ ꯂꯝ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪꯒꯤ ꯐꯥꯗꯣꯛ ꯃꯥꯜꯂꯕ ꯅꯨꯄꯥ 50ꯃꯨꯛ ꯃꯈꯨꯠꯇ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯕꯥꯔꯇꯤꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗ ꯄꯔꯦꯡꯅ ꯆꯠꯂꯤꯕꯗꯨ ꯎꯔꯨꯔꯦ ꯈꯪꯅꯤꯡꯃꯟꯕꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏ ꯏꯕꯣ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯈꯔ ꯑꯁꯤꯅ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯄꯔꯦꯡ ꯅꯥꯏꯅ ꯆꯠꯂꯤꯕꯁꯤꯕꯣ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯃꯁꯤꯕꯣ ꯑꯍꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯏ ꯅꯨꯄꯥ ꯃꯆꯥ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯂꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯂꯝ ꯂꯝꯗꯒꯤ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯄꯥꯝꯍꯩꯕꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯏ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯏꯕꯣ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯆꯀ꯭ꯔꯤ ꯃꯔꯩ ꯐꯠꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯆꯥꯅꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯍꯦꯟꯕꯁꯨ ꯄꯥꯝꯈ꯭ꯔꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨ ꯄꯨꯔꯛꯎ ꯁꯅꯥꯅ ꯂꯝꯕꯤ ꯑꯁꯤꯕꯨ ꯂꯦꯡꯒꯗꯕꯅꯤ ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯊꯕꯛ ꯅꯠꯇꯦꯗ ꯅꯨꯄꯥ ꯃꯆꯥ ꯃꯁꯤꯗ ꯉꯝꯗ꯭ꯔꯒꯅ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯈꯔ ꯄꯔꯦꯡꯅꯅ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯄꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯏꯔꯨꯖꯅꯅꯕꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕꯗꯣ ꯑꯗꯨꯝꯅ ꯆꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯄꯥꯝꯍꯩꯕꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯣ ꯅꯁꯨ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯑꯍꯜ ꯑꯗꯨꯁꯨ ꯃꯀꯣꯛ ꯅꯣꯝꯂꯝꯃꯤ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯝꯍꯩꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯣ ꯂꯝ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯅꯁꯨꯅ ꯍꯟꯈꯤꯕꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯍꯟꯅꯤꯡꯉꯤ ꯑꯍꯜ ꯑꯗꯨꯗꯤ ꯄꯥꯝꯍꯩꯕꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯄꯥꯝꯍꯩꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯄꯥꯝꯍꯩꯕꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯁꯤꯒꯤ ꯃꯌꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯒꯅꯤ ꯃꯗꯨꯒꯤ ꯊꯥꯖꯕꯗꯤ ꯅꯁꯨꯗ ꯂꯩꯖꯩ ꯑꯗꯨꯅ ꯏꯕꯣꯛꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯔ ꯍꯥꯏꯕꯤꯔꯨꯅꯕ ꯍꯥꯏꯖꯔꯤꯕꯅꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯏ ꯐꯔꯦ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯀꯥꯔꯒ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯔꯒꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯗꯥꯏꯇ ꯄꯨꯕꯗꯤ ꯉꯝꯂꯣꯏꯀꯣ ꯅꯨꯄꯥ ꯃꯆꯥ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯝꯍꯩꯕꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯨꯗꯣꯞ ꯑꯁꯤ ꯌꯥꯎꯔꯤꯕ ꯃꯈꯩꯗꯤ
ꯑꯁꯨꯝ ꯇꯧꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯜꯂꯕꯤ ꯑꯍꯜ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯩꯔꯦ ꯑꯍꯜ? ꯑꯗꯨꯛ ꯁꯣꯜꯂꯕ ꯅꯪꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯄꯗꯤ? ꯍꯥꯏꯌꯨ, ꯀꯔꯤ ꯂꯩꯔꯦ?" ꯑꯍꯜ ꯑꯗꯨ ꯀꯤꯔꯞꯅ ꯅꯣꯂꯨꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯍꯪꯀꯠꯆꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ." ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ, "ꯀꯔꯤ? ꯑꯗꯨꯛ ꯂꯥꯏꯔꯔꯕ ꯅꯪꯒꯤ ꯅꯁꯨꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ? ꯀꯔꯤꯅꯣꯅꯦ ꯑꯍꯜ?" ꯑꯍꯜ ꯑꯗꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯆꯗꯦ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗꯣ ꯑꯆꯝꯕ ꯅꯨꯄꯥ ꯃꯆꯥ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯅꯥꯏ ꯑꯩ ꯂꯥꯛꯆꯕꯅꯤ." ꯅꯣꯛꯂꯝꯕ ꯁꯛꯐꯝꯗꯨ ꯍꯟꯖꯤꯟꯈ꯭ꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯑꯍꯜ, ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯨꯆꯣ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯃꯛꯇꯗꯒꯤ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯐꯥꯎꯕ ꯁꯅꯥꯒꯤ ꯂꯝꯕꯤ ꯊꯥꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯕꯁꯦ ꯅꯁꯨ ꯅꯨꯄꯥꯗꯨꯗ ꯈꯪꯍꯜꯂꯨ꯫ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯁꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯔꯦ ꯈꯪꯉꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯒ ꯑꯍꯜ ꯑꯗꯨꯅ ꯄꯥꯝꯍꯩꯕꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯔꯦ꯫ ꯄꯥꯝꯍꯩꯕꯁꯨ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯗ ꯃꯤ ꯑꯃꯠꯇꯅ ꯍꯧꯒꯠꯅꯗ꯭ꯔꯤꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯁꯅꯥꯒꯤ ꯂꯝꯕꯤ ꯊꯥꯈ꯭ꯔꯦ꯫ ꯂꯝ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯣꯏꯅꯃꯛ ꯉꯛꯅꯔꯦ꯫ ꯀꯔꯝꯅ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅ ꯇꯧꯔꯤꯕ ꯊꯕꯛꯅꯣ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯁꯣꯏꯗꯅ ꯊꯥꯖꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯂꯝ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯁꯣꯟꯅꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯦ꯫ ꯂꯥꯏꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯨꯅꯨꯄꯥꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯗꯨꯗ ꯉꯛꯄꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯄꯥꯎ ꯊꯥꯈꯤꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯑꯀꯤ ꯑꯈꯪ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯀꯥꯔꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯝꯍꯩꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯅꯍꯥꯛꯅꯔꯥ ꯁꯅꯥꯒꯤ ꯂꯝꯕꯤ ꯊꯥꯔꯛꯂꯤꯕꯁꯦ?" "ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯅ ꯊꯥꯖꯈꯤꯕꯅꯤ." ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯈꯨꯗꯛ ꯑꯁꯤꯗ ꯁꯅꯥꯒꯤ ꯐꯖꯔꯕ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡ ꯀꯌꯥ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯔꯛꯎ꯫ ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯊꯥꯖꯒꯗꯧꯔꯤꯕꯅꯤ." ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯍꯧꯗꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯈꯨꯗꯛꯇ ꯊꯣꯛꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯁꯨꯔꯨꯡ ꯑꯗꯣꯝꯗꯒꯤ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗꯒꯤ ꯂꯟꯆꯦꯟꯕꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯁꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯝꯍꯩꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯂꯟꯆꯦꯟꯕ ꯃꯁꯥꯅ ꯊꯥꯖꯔꯝꯕ ꯎ ꯑꯗꯨ ꯃꯁꯥ ꯃꯔꯦꯡ ꯐꯟꯅ ꯐꯖꯅ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯅ ꯊꯥꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯀꯪꯁꯤꯟꯗꯨꯅ ꯎ ꯑꯀꯪꯕ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯟꯆꯦꯟꯕ ꯅꯨꯡꯉꯥꯏꯇꯅ ꯄꯥꯈꯠꯆꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ, "ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔꯗꯣ ꯀꯔꯤ ꯑꯋꯥꯕ ꯅꯪꯂꯕꯖꯥꯠꯅꯣ? ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯕꯖꯥꯠꯂ? ꯑꯩ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒꯦ, ꯀꯔꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏꯁꯤꯗꯤ." ꯍꯤꯌꯥꯏꯅꯨ ꯂꯟꯆꯦꯟꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ, "ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯊꯤꯒꯗꯧꯔꯤꯕꯁꯦ? ꯀꯔꯝꯅ ꯑꯋꯥꯕ ꯅꯪꯂꯝꯂꯅꯤ ꯈꯪꯂꯤꯕꯅꯣ?" ꯂꯟꯆꯦꯟꯕꯁꯨ ꯄꯥꯝꯍꯩꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯂꯝꯕꯤ ꯈꯥꯏꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯤꯌꯥꯏꯅꯨꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯄꯥꯝꯍꯩꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯝꯍꯩꯕꯅ ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯔꯤ ꯃꯔꯤ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯨ ꯎꯔꯨꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯃꯔꯛꯇ ꯆꯠꯂꯤꯕ ꯑꯗꯨ ꯎꯕꯗ ꯂꯟꯆꯦꯟꯕꯗꯤ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯄꯥꯝꯍꯩꯕꯅ ꯆꯠꯂꯤꯕꯗꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ, "ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯂꯟꯆꯦꯟꯕꯅꯦ, ꯇꯥꯔꯤꯕ꯭ꯔꯣ?
ꯅꯪꯕꯨ ꯑꯃꯨꯛꯇ ꯑꯣꯟꯊꯣꯔꯛꯑꯣ ꯏꯇꯥꯎ ꯄꯥꯝꯍꯩꯕꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛ ꯄꯥꯝꯍꯩꯕ ꯃꯇꯥꯎ ꯂꯟꯆꯦꯟꯕꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯏꯀꯥꯏꯃꯟꯕꯗꯒꯤ ꯈꯨꯝꯕ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤꯕꯅꯤ ꯂꯟꯆꯦꯟꯕꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯅ ꯂꯝ ꯑꯗꯨꯒꯤ ꯅꯍꯥ ꯅꯨꯄꯤ ꯑꯃꯗ ꯍꯪꯂꯝꯃꯤ ꯏꯆꯦ ꯍꯧꯖꯤꯛ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯟꯗꯨ ꯍꯥꯏꯔꯞ ꯈꯨꯝꯖꯤꯜꯂꯒ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯍꯤꯌꯥꯏꯅꯨ ꯃꯊꯟꯇ ꯇꯥꯅꯅꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯊꯤꯕ ꯅꯪꯂꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯏꯔꯨꯖꯅꯅꯕ ꯂꯝ ꯑꯁꯤꯒꯤ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯅꯨꯡꯇꯤꯒꯤ ꯆꯠꯍꯜꯂꯤꯕꯅꯤ ꯏꯕꯦꯝꯃ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯟꯆꯦꯟꯕꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯂꯟꯆꯦꯟꯕꯁꯨ ꯃꯔꯝ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯇꯥꯎ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯀꯅꯤ ꯈꯟꯕ ꯑꯁꯤꯅ ꯃꯊꯧ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯏꯀꯥꯏꯕꯒ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯦ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯩ ꯃꯨꯄꯪꯕ ꯃꯤꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ ꯑꯩꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯗ ꯀꯌꯥꯗ ꯃꯇꯤꯛ ꯆꯥꯈꯤꯗ꯭ꯔꯕ ꯏꯇꯥꯎ ꯂꯟꯆꯦꯟꯕꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯂꯟꯆꯦꯟꯕ ꯍꯤꯌꯥꯏꯅꯨꯒ ꯇꯥꯟꯅꯔꯒ ꯄꯥꯝꯍꯩꯕꯕꯨ ꯂꯧꯊꯣꯛꯅꯕ ꯄꯣꯔꯝ ꯌꯥꯠꯄ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯑꯗꯨꯒꯤ ꯒꯨꯍꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯣꯡ ꯑꯣꯟꯅꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯄꯨꯔꯛꯈꯤꯕ ꯏꯁꯤꯡ ꯑꯗꯨ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯌꯥꯟꯁꯤꯟꯅꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯄꯔꯦꯡ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯧꯔꯝꯃꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯂꯟꯆꯦꯟꯕꯅ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯗ ꯈꯔ ꯌꯥꯟꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯝ ꯑꯗꯨꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯝꯗꯨꯅ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯥꯍꯜꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯑꯗꯨꯅ ꯏꯔꯨ ꯂꯨꯖꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯆꯥꯏꯊꯔꯛꯄ ꯃꯤꯀꯨꯞꯇ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯣꯡ ꯑꯣꯟꯈꯤꯔꯝꯃꯤ ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯃꯥꯡꯂꯦꯗꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯄꯥꯏꯅꯔꯦ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯄꯥꯝꯍꯩꯕꯗꯒꯤ ꯃꯨꯟꯈꯤꯕ ꯌꯥꯏꯑꯣꯏꯕ ꯈꯨꯗꯣꯞ ꯑꯗꯨꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗ꯭ರೆ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯅꯗ꯭ꯔꯦ ꯂꯝ ꯑꯗꯨꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯟꯅꯔꯦ ꯈꯔ ꯑꯃꯅ ꯍꯥꯏꯅꯩ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯐꯪꯂꯛꯂꯤꯕ ꯃꯍꯩꯅꯤ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯒꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯗꯟꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯅꯁꯨ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯂꯟꯆꯦꯟꯕ ꯍꯤꯌꯥꯏꯅꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯀꯥꯔꯛꯇꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯅꯅꯥ ꯑꯩ ꯑꯃꯨꯛꯇ ꯂꯥꯌꯦꯡꯖꯒꯦ ꯏꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯀꯣꯛꯍꯟꯖꯒꯦ ꯅꯤꯡꯊꯧ ꯑꯗꯨ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯂꯛꯏ ꯀꯔꯤ ꯀꯅꯥꯅꯣ ꯈꯪ ꯑꯍꯩ ꯀꯌꯥ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯪꯅ ꯀꯔꯝꯅ ꯌꯦꯡꯒꯗꯧꯔꯤꯕ ꯂꯟꯆꯦꯟꯕꯅ ꯈꯨꯝꯂꯛꯏ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯕꯤꯌꯨ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯍꯟꯖꯔꯝꯒꯦ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯔꯒ ꯌꯣꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ ꯁꯔꯪ ꯑꯃꯗ ꯍꯥꯞꯇꯨꯅ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯦ ꯂꯟꯆꯦꯟꯕꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯟꯅꯔꯒ ꯇꯧꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯃꯤ ꯑꯣꯟꯅꯅꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯌꯣꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯩꯊꯕꯤꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯌꯣꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯑꯣꯏꯕ ꯑꯣꯟꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯜꯂꯒ ꯀꯞꯆꯩ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯅꯅꯕ ꯂꯥꯌꯦꯡꯕꯤꯕꯒꯤ ꯂꯟꯆꯦꯟꯕꯕꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯅꯅꯕ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯌꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯩꯅ ꯄꯤꯒꯅꯤ ꯀꯅꯥꯅꯁꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯐꯍꯟꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯟꯆꯦꯟꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯈꯨꯝꯂꯛꯏ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯅꯤꯖꯅꯤꯡꯕ ꯑꯃꯈꯛꯇꯤ ꯂꯩꯖꯩ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯏꯅꯤꯡꯊꯧꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ ꯏꯅꯤꯡꯊꯧ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯃꯥꯕꯨ ꯄꯨꯖꯈꯤꯒꯦ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯗ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯂꯦꯞꯍꯜꯂꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯣ ꯀꯅꯥꯅꯣ ꯈꯟꯖꯔꯣ ꯂꯟꯆꯦꯟꯕꯅ ꯂꯣꯠꯇꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯦꯞꯂꯤꯕ ꯄꯥꯝꯍꯩꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯍꯜꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯃꯥꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯝꯍꯩꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯥꯝꯍꯩꯕꯒꯤ ꯌꯥꯏꯑꯣꯏꯕ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯨꯈ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯦ ꯄꯥꯝꯍꯩꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯀꯥꯟꯅꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯁꯦ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡ ꯃꯇꯝ ꯈꯪꯗꯕꯅ ꯅꯪꯅ ꯑꯋꯥꯕ ꯅꯪꯂꯤꯕꯅꯤ ꯄꯥꯝꯍꯩꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯂꯟꯆꯦꯟꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯂꯟꯆꯦꯟꯕꯅ ꯄꯥꯝꯍꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯃꯇꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯊꯣꯔꯛꯏ ꯂꯟꯆꯦꯟꯕꯅ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯀꯝꯗꯧꯕꯒꯦ ꯏꯇꯥꯎ ꯈꯣꯡꯆꯠ ꯑꯁꯦ ꯃꯪꯒ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯄꯨꯂꯞ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯉꯁꯥꯏ ꯃꯈꯩ ꯂꯟꯆꯦꯟꯕꯒꯤ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯏꯟꯅꯔꯛꯂꯤꯕ ꯍꯤꯌꯥꯏꯅꯨꯕꯨ ꯎꯕꯗ ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯂꯟꯆꯦꯟꯕꯅ ꯃꯃꯥꯏ ꯍꯥꯏꯔꯞ ꯉꯥꯡꯂꯞ ꯇꯧꯁꯤꯜꯂꯒ ꯃꯈꯨꯠ ꯑꯣꯏ ꯑꯗꯨꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯄꯅꯤꯗ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯑꯕ ꯍꯤꯌꯥꯏꯅꯨꯗꯤ ꯏꯀꯥꯏꯔꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈ꯭ꯔꯦ ꯄꯥꯝꯍꯩꯕꯁꯨ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯣꯡꯆꯠꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯕꯁꯨ ꯍꯜꯂꯛꯄꯗꯗꯤ ꯃꯤ ꯑꯃ ꯍꯦꯟꯒꯠꯂꯒ ꯍꯟꯖꯤꯜꯂꯛꯑꯦꯅꯦ ꯃꯇꯥꯎ ꯑꯅꯤꯗꯨ ꯈꯣꯡꯆꯠ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯂꯤꯊꯣꯛꯅꯔꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗ ꯌꯥꯅꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩꯂꯣꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ